WhatsApp group amada thabak pigani haina moithem tawraga nupi macha amagi ikai khumnaba mangan bikre social media chakhulakpagi matik asigi kudong chaba lauraga nupa singna nupi oibisingi achengba tanja ngaiduna mara leijadrabi nupi macha kaya victim ohenbagi pau leibak asida nongmagi masing hengalakli South East Delhi gi Sahin Bagh area da nupi macha amabu thabak pigani haijinaduna moithem tawraga izat mangan khiba nupa ama police na ngarang fagat khre police ki paw asina hai haukiba irai numita Ghaziabad ta leibe Zone 4 all kauba WhatsApp group amada yaube nupi macha amana complain tawrakhi complain asigi matung inna WhatsApp group asida yauba thongdok asida senariba nupa macha asina nupi macha asibu thabak phanganbada mateng pangge haibadagi makhoi ani chat tawnakhi haukiba yumsakaisa numita nupa asina nupi macha asida thabak leide haijinaduna Delhi gi Sahin Bagh ta lakna bakhangan khi ahan bada nupi macha asina yakhide atubu kona mahakpu Santi Park metro station da lauba lakpi na bahay ki hairi nupa asina nupi macha asibu mahaki motorcycle da mayum da puruklaba matung chana ba polam da pangthana ba hidak hapsinduna izat mangan kivani hairi police na nupa asigi likhun khangna ba hona bada mahaki mobile number da call tawduna khangna ba hona ki adubu switch off leiram ki adubu kona mara leiraba miyoi asi phagat pangam ki haina deputy commissioner of police South East RP Minana Phongdokhi Pharaba nupa asina phongdokhibada mahak private company amada yaurambadagi lockdown na maram oiraga thabak adu mangkhibadagi WhatsApp group asida yaukhibaga loinana mahakna tawruriba maral sing yazaki haina police na phongdokhi